Good morning. Ngasi ayukki card ki message haipateng yengminarase ko timing su yengminarase aduga hayeng poche khatang langbiyo ko hayeng dagi akoina Durga Puja latpase Durga Puja latpai se Durga khatang gi wa nate ko haidi panthoibi gumba latpi ninga so dum latpa yai ko hayeng dagi hogadabse kai kai machal no leigadabdo aduga ai nundhinda mo thamgadabai mawong ke ka do ai taklakke pochei do ai su leirudri ai su leiraga potto ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯀꯦꯀꯣ ꯑꯗꯨ ꯂꯥꯡꯒꯗꯕ ꯄꯣꯠꯇꯤ ꯀꯩꯁꯨ ꯄꯣꯠ ꯃꯆꯥ ꯃꯆꯥ ꯈꯛꯇꯪꯅꯤꯀꯣ ꯑꯗꯨ ꯄꯣꯠꯇꯨꯃꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯍꯌꯦꯡꯗꯒꯤ ꯂꯥꯠꯄ ꯍꯧꯔꯒ 9 days ꯂꯥꯠꯄꯤꯒꯗꯕ ꯑꯗꯣ ꯊꯕꯛ ꯏꯟꯈꯥꯡ ꯍꯧꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠ ꯌꯥꯝ ꯐꯩꯌꯦꯀꯣ ꯑꯗꯨꯅ ꯍꯌꯦꯡꯒꯨꯝꯕ ꯍꯧꯕꯤꯕ ꯌꯥꯏ ꯗꯨꯀꯥꯟ ꯍꯥꯡꯒꯦ ꯀꯥꯏꯅ ꯈꯟꯕ ꯈꯣꯠꯄ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯀꯔꯕꯥꯔ ꯑꯅꯧꯕ ꯍꯧꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯍꯌꯦꯡꯁꯦ ꯂꯣꯏꯅ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯍꯌꯦꯡ ꯅꯨꯃꯤꯠ ꯐꯩꯀꯣ ꯑꯗꯨꯒ ꯇꯥꯏꯃꯤꯡꯁꯨ ꯍꯌꯦꯡꯒꯤ ꯇꯥꯏꯃꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯣ ꯁꯤꯗꯒꯤ ꯀꯥꯔꯠ 3 ꯈꯛꯇꯪ ꯂꯧꯊꯣꯛꯄꯤꯔꯁꯤꯀꯣ ꯅꯨꯡꯇꯤꯒꯤ ꯂꯧꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕꯒꯤ ꯁꯤ ꯂꯩꯔꯦꯀꯣ ꯀꯥꯔꯠ 3ꯁꯦ ꯑꯗꯣ ꯁꯤꯗ ꯑꯇꯩꯉꯩꯁꯦ ꯂꯣꯏꯅ ꯂꯧꯁꯟꯕꯤꯔꯁꯦ ꯍꯥꯟꯅ ꯑꯗꯣ ꯁꯤꯒꯤ 3ꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ 3ꯁꯤꯒꯤ ꯃꯦꯁꯦꯖ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ 3ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ 3ꯁꯦ ꯈꯟꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯀꯥꯔꯠ ꯅꯝꯕꯔ 1 2 3 ꯀꯣ ꯑꯃꯅꯤ 3ꯁꯤꯗꯒꯤ ꯑꯃ ꯈꯟꯕꯤꯔꯁꯤꯀꯣ 1 ꯈꯟꯒꯦꯔꯥ 2 ꯈꯟꯒꯦꯔꯥ ꯅꯠꯇ꯭ꯔꯒ 3 ꯈꯟꯒꯦꯔꯥꯀꯣ 1 ꯈꯟꯕ ꯃꯤꯉꯩꯒꯤꯀꯣ 1 ꯈꯟꯕ ꯃꯤꯉꯩꯒꯤꯁꯦ ꯁꯤꯗꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯂꯩꯕꯗꯣ ꯆꯠꯍꯟꯒꯣꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯅꯤꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯋꯤꯛꯂꯤ ꯀꯔꯤ ꯀꯔꯥ ꯀꯩꯝ ꯅꯠꯇꯦꯀꯣ ꯋꯤꯛꯀꯤꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯔꯕꯅꯤꯅ ꯋꯤꯛꯀꯤ ꯁꯦꯝꯃꯛꯄꯕꯨꯗꯤ ꯌꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯒꯨꯝꯕ ꯂꯩꯔꯒꯗꯤ ꯆꯠꯍꯟꯒꯣ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯐꯨꯝꯖꯜꯂ ꯂꯩꯔꯤꯉꯩꯗ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯄ꯭ꯔꯦꯖꯦꯟ ꯃꯣꯃꯦꯟꯠꯁꯦ ꯍꯥꯏꯗꯤ ꯑꯦꯟꯖꯣꯏ ꯇꯧꯕ ꯉꯝꯃꯣꯏꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯃꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯥꯁꯀꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁꯨꯝ ꯑꯩꯈꯣꯏꯗ ꯈꯟꯖꯜꯂꯒ ꯂꯩꯔꯒꯗꯤ ꯃꯥꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜ ꯂꯩꯔꯒꯗꯤ ꯅꯪ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯃꯣꯃꯦꯟꯠꯗꯣ ꯑꯦꯟꯖꯣꯏ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯗꯨꯗꯨꯅ ꯆꯠꯍꯟꯈꯤꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯂꯦꯠ ꯒꯣꯅꯤꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤ ꯀꯥꯔꯠꯁꯦ ꯑꯗꯣ ꯃꯊꯪꯒꯤꯁꯤꯅ ꯍꯥꯏꯗꯤ ꯏꯆꯨ ꯋꯥꯟꯁ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯆꯠꯄ ꯈꯣꯠꯄ ꯈꯛꯇꯪ ꯄꯤꯌꯨꯀꯣ ꯉꯁꯤꯁꯦ ꯆꯠꯄ ꯈꯣꯠꯄ ꯈꯛꯇꯪ ꯄꯤꯌꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯐꯕꯒꯨꯝꯕ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯩꯌꯦꯀꯣ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯄꯥꯎ ꯅꯨꯡꯉꯥꯏꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯑꯗꯨꯒ 3ꯁꯨꯕꯩꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯐꯪꯕ ꯌꯥꯏ ꯑꯩꯉꯣꯟꯗ ꯒꯤꯐꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃ ꯐꯪꯕ ꯌꯥꯏ ꯏꯃꯥꯟꯅꯕꯤꯒꯨꯝꯕ ꯊꯦꯡꯅꯕ ꯌꯥꯏ ꯊꯥꯏꯅꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁ꯭ꯀꯨꯜꯗ ꯄꯨꯜꯂꯛꯄ ꯀꯣꯂꯦꯖꯇ ꯄꯨꯜꯂꯛꯄꯒꯨꯝꯕꯀꯣ ꯑꯗꯨꯝꯕ ꯃꯤ ꯊꯦꯡꯅꯕ ꯌꯥꯏ ꯑꯗꯨꯒ ꯅꯪꯅ ꯄꯤꯕ ꯃꯤꯅ ꯄꯤꯕ ꯍꯥꯏꯗꯤ ꯑꯗꯨꯝꯕꯒꯤ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯔꯤꯁꯤꯚꯤꯡ ꯒꯤꯚꯤꯡꯒꯤ ꯇꯥꯏꯞꯇ ꯑꯃꯁꯨ ꯇꯧꯋꯦꯀꯣ ꯀꯥꯔꯠꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯀꯣ ꯉꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯀꯔꯝ ꯀꯥꯟꯗ ꯐꯒꯦ 9ꯒ ꯃꯤꯅꯤꯠ 5 ꯀꯣ 9ꯒ ꯃꯤꯅꯤꯠ 5ꯗꯒꯤꯅ ꯄꯨꯡ 13ꯒ ꯃꯤꯅꯤꯠ 6 ꯐꯥꯎꯕ ꯑꯃ ꯐꯩꯀꯣ ꯑꯗꯨꯒ 12ꯒ ꯃꯤꯅꯤꯠ 53ꯗꯒꯤꯅ 2ꯒ ꯃꯤꯅꯤꯠ 7 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯅꯨꯡꯊꯤꯟꯒꯤꯁꯤꯅ ꯑꯗꯨꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤꯅ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 9ꯗꯒꯤꯅ ꯑꯃꯨꯛ 9ꯒ ꯃꯤꯅꯤꯠ 8 ꯐꯥꯎꯕ ꯑꯗꯨꯒ ꯑꯊꯦꯡꯕꯒꯤꯅ 12ꯒ ꯃꯤꯅꯤꯠ 35ꯗꯒꯤꯅ 2ꯒ ꯃꯤꯅꯤꯠ 5 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯁꯤꯗ ꯑꯐꯕ ꯇꯥꯏꯃꯤꯡꯉꯩꯁꯦ ꯑꯗꯣ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯀꯩ ꯃꯆꯨ ꯁꯦꯠꯄ ꯌꯥꯒꯦ ꯍꯥꯏꯕꯗ ꯄꯤꯡꯛ ꯃꯆꯨ ꯁꯦꯠꯄ ꯌꯥꯏ ꯃꯔꯨꯟ ꯃꯆꯨ ꯁꯦꯠꯄ ꯌꯥꯏꯀꯣ ꯐꯤꯔꯣꯟꯒꯤ ꯗꯥꯟ ꯍꯥꯏꯔꯒ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯣꯠ ꯂꯥꯡꯕꯤꯌꯣꯅ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯒꯤꯗꯤ ꯀꯦꯂꯦꯟꯗꯔꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯪ ꯂꯥꯠꯄ ꯈꯣꯠꯄ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯂꯥꯠꯄꯤꯌꯨꯀꯣ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯂꯥꯠꯄꯤꯕꯁꯦ ꯀꯩꯀꯩ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕꯗ ꯗꯨꯔꯒꯥ ꯂꯥꯠꯀꯗꯕ ꯃꯤ ꯑꯣꯏꯔꯒꯅ ꯍꯥꯏꯗꯤ ꯐꯣꯇꯣ ꯃꯆꯥ ꯑꯃ ꯂꯩꯕꯤꯔꯣꯀꯣ ꯄꯥꯟꯊꯣꯏꯕꯤ ꯂꯥꯠꯀꯗꯕ ꯃꯤ ꯑꯃꯅ ꯍꯥꯏꯗꯤ ꯄꯥꯟꯊꯣꯏꯕꯤ ꯑꯣꯏꯅ ꯂꯩꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯈꯣꯏꯗꯥꯖꯕ ꯏꯁꯣꯔꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯗꯨꯃ ꯂꯩꯕꯤꯔꯅꯤ ꯑꯗꯨꯒ ꯌꯨꯕꯤ ꯃꯍꯤ ꯌꯥꯎꯕꯀꯣ ꯃꯊꯛꯀꯤ ꯃꯀꯨ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯆꯧꯕꯗꯣ ꯑꯣꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯤ ꯃꯀꯨꯗꯣ ꯂꯩꯁꯦꯠꯇꯈ꯭ꯔꯒ ꯍꯥꯏꯗꯤ ꯏꯁꯥꯃꯨꯛꯇꯪ ꯆꯥꯎꯋꯤꯅ ꯃꯅꯨꯡꯒꯤ ꯃꯍꯤ ꯌꯥꯎꯕꯗꯣ ꯃꯥꯒꯤ ꯃꯁꯝ ꯃꯇꯨ ꯌꯥꯎꯕꯩ ꯇꯥꯏꯞꯇ ꯑꯃ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯌꯨꯕꯤ ꯃꯆꯥ ꯑꯃ ꯂꯩꯕꯤꯌꯣꯀꯣ ꯑꯗꯨꯒ ꯀꯝꯕꯤꯀꯣ ꯂꯩꯕꯥꯛꯅ ꯁꯥꯕ ꯀꯝꯕꯤꯒꯨꯝꯕ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯀꯝꯕꯤ ꯊꯣꯛꯏꯅꯀꯣ ꯌꯥꯝ ꯆꯥꯎꯕ ꯁꯥꯃꯨꯛ ꯆꯥꯎꯕ ꯑꯃꯁꯨ ꯊꯣꯛꯏꯅꯀꯣ ꯈꯤꯇꯪ ꯄꯤꯛꯇꯛ ꯇꯧꯕ ꯑꯣꯏꯅ ꯂꯩꯌꯣ ꯀꯝꯕꯤ ꯈꯤꯇꯪ ꯂꯩꯌꯣ ꯀꯝꯕꯤ ꯃꯆꯥ ꯑꯃ ꯂꯩꯕꯤꯔꯣꯀꯣ ꯑꯗꯨ ꯂꯩꯔꯅꯤ ꯂꯩꯕꯥꯛꯇꯤ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯒꯅꯤꯀꯣ ꯂꯩꯕꯥꯛꯇꯨꯁꯨ ꯂꯧꯗꯣꯏꯅꯦ ꯑꯗꯨꯒ ꯐꯧ ꯂꯩꯔꯒꯗꯤ ꯌꯨꯝꯗ ꯐꯧ ꯂꯩꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯂꯩꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯀꯅꯥꯅꯣꯝꯗꯒꯤꯗꯤ ꯐꯧ ꯈꯤꯇꯪ ꯂꯧꯕꯤꯔꯣꯀꯣ ꯐꯧꯁꯦ ꯈꯤꯇꯪ ꯆꯥꯃꯁ 2-3ꯃꯨꯛꯀꯤ ꯆꯥꯡꯗꯅꯤꯀꯣ ꯑꯇꯩ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯑꯗꯨꯒ ꯐꯤ ꯑꯉꯥꯡꯕ ꯑꯃꯒ ꯁꯤꯒꯤ ꯃꯆꯨꯒꯤ ꯐꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯌꯨꯕꯤꯗꯣ ꯁꯤ ꯌꯨꯕꯤꯅꯤꯅꯀꯣ ꯌꯨꯕꯤꯁꯦ ꯌꯣꯝꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯐꯤ ꯑꯉꯥꯡꯕ ꯑꯃ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯁꯤꯟꯗꯨꯔ ꯈꯇꯪ ꯑꯃꯒ ꯂꯩꯕꯤꯔꯣꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯨꯝꯉꯩꯁꯦ ꯑꯃꯨꯛ ꯐꯖꯅ ꯇꯥꯕꯤꯔꯣꯀꯣ ꯉꯁꯥꯏꯒꯤ ꯌꯨꯕꯤꯗꯨꯃ ꯂꯩꯔꯦ ꯐꯤ ꯑꯉꯥꯡꯕꯗꯨꯃ ꯂꯩꯔꯦ ꯀꯝꯕꯤꯗꯨꯃ ꯂꯩꯔꯦ ꯐꯧ ꯈꯇꯪ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯌꯨꯛꯇ ꯍꯌꯦꯡ ꯀꯠꯀꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯌꯨꯛꯇ ꯍꯌꯦꯡ ꯀꯠꯀꯗꯕ ꯍꯩ
ꯑꯍꯨꯝ ꯅꯠꯇ꯭ꯔꯒ ꯃꯉꯥꯒꯨꯝꯕ ꯆꯪꯒꯨꯝꯕ ꯇꯥꯍꯜꯂꯁꯦꯀꯣ ꯍꯩ ꯔꯥ ꯍꯥꯟꯅ ꯀꯠꯄꯤꯌꯣ ꯐꯥꯔꯁ ꯗꯦꯗꯗꯤꯀꯣ ꯍꯩ ꯀꯠꯄꯤꯌꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯐꯧꯗꯣ ꯊꯥꯗꯣꯏꯅꯦꯕ ꯀꯩꯅꯣꯗꯨꯗ ꯀꯝꯕꯤꯗꯨꯗꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯅꯨꯡꯊꯤꯟꯗ ꯐꯖꯅ ꯑꯃꯨꯛꯀ ꯇꯥꯛꯂꯛꯑꯒꯦ ꯄꯣꯠ ꯆꯩꯁꯤꯗꯤ ꯍꯥꯟꯅ ꯍꯥꯏꯗꯤ ꯉꯜꯂꯤꯉꯩꯗ ꯁꯣꯝꯅ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯂꯥꯡꯕꯤꯔꯣ ꯁꯤꯃꯗꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦꯀꯣ ꯉꯁꯥꯏꯒꯤ ꯐꯤ ꯑꯉꯥꯡꯕꯗꯣ ꯑꯅꯤꯒꯨꯝꯕ ꯂꯩꯕꯤꯔꯣꯀꯣ ꯃꯈꯥꯗ ꯊꯥꯅꯕ ꯑꯃꯒ ꯉꯁꯥꯏꯒꯤ ꯌꯨꯕꯤꯗꯣ ꯌꯣꯝꯅꯕ ꯑꯃꯒ ꯈꯨꯖꯥꯏ ꯃꯆꯥ ꯑꯃꯁꯨ ꯗꯔꯀꯥꯔ ꯇꯥꯔꯅꯤꯀꯣ ꯈꯨꯖꯥꯏ ꯃꯆꯥꯗꯨ ꯑꯗꯨꯝ ꯌꯨꯝꯒꯤ ꯑꯔꯩꯕ ꯑꯃꯗ ꯑꯗꯨꯝ ꯌꯥꯅꯤ ꯉꯁꯥꯏꯒꯤ ꯌꯨꯕꯤꯗꯣ ꯊꯝꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯨꯒ ꯁꯤꯉꯩꯁꯦ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯄꯣꯠꯁꯦ ꯍꯥꯟꯅ ꯂꯥꯡꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯔꯛꯑꯒꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯊꯝꯒꯗꯕꯅꯣ ꯄꯣꯠ ꯆꯩꯉꯩꯗꯣ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯎꯠꯂꯒ ꯑꯩꯅ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯇꯧꯕ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯤ ꯑꯩꯁꯨ ꯂꯩꯔꯨꯒꯦꯅ ꯇꯧꯔꯤꯀꯣ ꯑꯗꯨꯗꯨꯅ ꯁꯤꯃ ꯇꯧꯕꯤꯌꯨ ꯑꯗꯣ ꯍꯌꯦꯡꯁꯦ ꯌꯥꯔꯒꯗꯤ ꯐꯥꯁꯇꯤꯡꯒꯨꯝꯕ ꯇꯧꯕꯤꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯦꯀꯣ ꯑꯌꯨꯛꯁꯦ ꯐꯥꯁꯇꯤꯡ ꯇꯧꯕꯤꯌꯣ ꯅꯨꯡꯗꯥꯡꯗ ꯆꯥꯕꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯧꯕ ꯅꯨꯃꯤꯠꯀ ꯂꯥꯁ ꯗꯦ ꯅꯨꯃꯤꯠꯁꯤꯒ ꯇꯧꯕꯤꯒꯗꯕ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦꯕ ꯍꯥꯏꯗꯤ ꯀꯩꯀꯩ ꯇꯧꯒꯗꯕꯅꯣ ꯀꯩꯀꯩ ꯀꯠꯀꯗꯕꯅꯣ ꯅꯨꯃꯤꯠ 9ꯅꯤꯁꯦ ꯁꯤꯒꯤ ꯌꯥꯝꯅ ꯑꯣꯁꯄꯤꯁꯤꯌꯁ ꯑꯣꯏꯕ ꯗꯦ ꯍꯥꯏꯇꯥꯔꯦꯀꯣ 9 ꯗꯦꯖꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯍꯤꯟꯗꯤꯗꯒ ꯍꯥꯏꯔꯒ ꯅꯕꯔꯥꯇ꯭ꯔꯤ ꯀꯥꯏꯅꯒ ꯍꯥꯏꯅꯕ ꯁꯤꯒꯨꯝꯕꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯕ ꯌꯥꯒꯗꯒꯦꯗꯣ ꯑꯍꯥꯟꯕ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡꯗꯒꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣꯀꯣ ꯁꯤꯁꯦ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯦ ꯌꯥꯝ ꯐꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ